ꯑꯣꯕ ꯅꯪꯒꯤꯅꯦ ꯅꯌꯥ ꯑꯣꯏꯗꯧꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯁꯨꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯪꯗꯣꯛꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯀꯔꯤ ꯒꯨꯟ ꯆꯦꯜꯍꯟꯕ ꯄꯥꯝꯃꯤ ꯏꯆꯟꯅꯨꯄꯤ ꯏꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟꯗ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯏꯆꯟꯅꯨꯄꯤ ꯊꯕꯛ ꯇꯧꯔꯅꯤꯀꯣ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯃꯥꯁꯦ ꯃꯄꯥꯟ ꯂꯝꯒꯤ ꯑꯦꯅꯤ ꯐꯣꯔꯦꯟꯅꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯨꯝꯕꯥꯏꯒꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯔ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ ꯑꯃꯗ ꯃꯥꯁꯤ ꯅꯨꯡꯁꯤꯗꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯅꯪ ꯑꯗꯨꯗ ꯌꯥꯒꯗ꯭ꯔꯥ ꯃꯩꯇꯩ ꯅꯨꯄꯥ ꯅꯠꯇꯦꯅ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯤꯉꯣꯟ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯦꯕ ꯕꯣꯅꯤꯌꯝꯒ ꯅꯪꯒ ꯑꯩꯈꯣꯏ ꯃꯥꯒ ꯈꯛꯇꯪ ꯂꯩꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯠꯈꯤꯕꯁꯦ ꯅꯪ ꯀꯩ ꯐꯥꯎꯅꯤ ꯏꯆꯥꯅꯨꯄꯤ ꯁꯣꯝꯒꯤ ꯌꯦꯠ ꯊꯪꯗ ꯂꯩꯁꯦ ꯗꯣꯛꯇꯔ ꯄꯥꯝꯃꯦꯕ Hello, welcome to my channel. Nangi. Hello guys, welcome back to my channel. Ma'am, ngasi ma'am hana udaba mi urabani. Sahi taray matungda. Sahi taray matungda hajine. Tha kharagi matungda ado aigi anauba subscriber oiram tari khangamoi ba. Akhoi ba ne, akhoi ba do hajikti thabaktagi kano suti birakpagi halae ko. Ado ma'am ngasi di akhoi ba ga pulak mukbang tawrage. Ado mukbang se kayo ni ko. Khoi ba da wahang khoi na hoi wani na wahang khara sati wahang gani ko langai hangdaba ko wa asa khoi ba ngak tu swala gangi ne icha sing ji ka hai ro mo ti ado mathel je saugri ko saugri thong saugri kang soe adai di chicken thong ba saugri sina khoi nak pin thong bane chicken nai thong bane adai di thabi laire ado myam chaba hojara ge wari se dum sara ge do Ai saugri han broken. Aku itu itu loh, paling satu loh, saugri itu. Hawani. Langkai tha ahum mari school ke mesa sab batuga si gadi am khenarani yumgi haibisdi Yumgi haibisdi ko asina mathel suri school ge di ma rule lamada tawuni na ko adida khoi ni hena sab si adaba one sab si adaba hostel sab ni mo khoi ba je school ge mes hostel sab ne ba Saugri sab now. hawa saugri ba hau ra Sana bi hang wada Chaba hum thangai. Kaman video da nok male no si competition ma de nok pa competition da umai ha. ya haun hawa Sana bi lo kang phulam hawa Mem ko di asam bagumba saugri gumba. Pam. pa nang ase yen thong ju nang thong wan ju ba ai thong ya khoi ba ji na ba ai ni yin thong ga thaje da bi do pam thaje da wa ne haide khoi ba ai ni thong di ma test tau ram ne ba ado hawe ya ai ma thong ba am cha gare ba Sida hada ki se yen hem ru da ni khali na Mama thong ba je hatu thong ba sine Sina video gi ne hang mamang ki thong do mamang thong do haw te na ta ba ko hawe ba ko hada ki yen hem ru da anh hotel lo ra ga nang kan nang ni haw lum dau tho ga Ko tin ne la ga. to ma du bai dai ne ma di wan da nang mamang haw te na te haw Kai si acting ta le hang. Dan hang ha Obai sum sa wa hang te ba ko. hango san kai han wa ya Ai je khum da ge kari gumba cabin crew oya sakradi asile leroidana. Haidi adam mapan dum kayo tawraga rent dum le. mapan na khoi gi kanogi airport manung gi rent da phajan lairani Ano na phajana tawso ko full security ga loyana ayo tawso ko su ya dina. Ado
ꯅꯪ ꯌꯨꯝ ꯊꯣꯛꯄꯁꯦ ꯑꯩꯁꯦ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯤꯅ ꯅꯪ ꯀꯩ ꯐꯥꯎꯅꯤ ꯂꯥꯡꯒ ꯅꯪ ꯌꯣꯟꯊꯣꯛꯂꯛꯄꯗ ꯌꯨꯝꯁꯟ ꯅꯨꯃꯤꯠ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅ ꯌꯨꯝꯁꯟ ꯅꯨꯃꯤꯠ ꯂꯩꯔꯝꯃꯣꯏꯗꯅ ꯗꯨꯀꯥꯟꯗꯤ ꯑꯗꯣ ꯅꯪꯉꯣꯟꯗ ꯀꯩ ꯐꯥꯎꯒꯅꯤ ꯑꯩꯉꯣꯟꯗ ꯏꯃꯣꯁꯅꯦꯜ ꯉꯥꯛꯇꯤ ꯑꯣꯏꯔꯅꯤ ꯑꯣꯏꯔꯒ ꯑꯗꯩ ꯑꯩꯅ ꯈꯟꯗꯣꯛꯑꯅꯦꯕ ꯊꯕꯛ ꯇꯧꯕ ꯆꯠꯄꯕꯨ ꯑꯋꯥꯕ ꯖꯦꯜꯗ ꯂꯩꯕ ꯆꯠꯄꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯤ ꯃꯥꯅ ꯀꯦꯕꯤꯟ ꯖꯦꯜ ꯂꯩꯕ ꯆꯠꯄꯗꯤ ꯅꯠꯇꯦꯕ ꯃꯌꯥꯝ ꯃꯥꯡ ꯐꯤꯔꯣꯜ ꯑꯅꯥꯝ ꯁꯦꯠꯇꯅ ꯐ꯭ꯂꯥꯏꯠꯇ VIP ꯃꯌꯥꯝꯒ ꯊꯦꯡꯅꯗꯅ ꯇꯧꯔꯒ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗꯨ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯌꯥꯝ ꯀꯥꯟꯅ ꯁꯤꯗ ꯍꯣꯏ ꯂꯩꯔꯝꯕꯗꯕꯨꯗ ꯃꯤꯁ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯌꯥꯝ ꯐꯔꯕꯅꯤꯅꯀꯣ ꯈꯨꯗꯛꯇ ꯃꯥꯏ ꯃꯁꯛ ꯎꯒꯦꯁꯨ ꯎꯕ ꯉꯝꯕ ꯑꯗꯒꯤ ꯅꯪ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯩꯔꯦ ꯍꯌꯦꯡ ꯂꯥꯛꯑꯣꯁꯨ ꯂꯥꯛꯄ ꯌꯥꯕ ꯍꯥꯏꯗꯤ ꯊꯣꯏꯗꯣꯛꯅꯁꯤ ꯑꯩ ꯃꯥ ꯖꯦꯜꯗ ꯂꯩꯈ꯭ꯔꯕꯅꯤ ꯆꯍꯤ ꯑꯃ ꯂꯥꯛꯄ ꯌꯥꯗꯦ ꯊꯥ 6 ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯔꯤ ꯂꯩꯇꯦꯕ ꯐ꯭ꯔꯤꯗꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯏꯁꯥꯒꯤ ꯖꯣꯕ ꯑꯃꯒ ꯍꯤꯡꯅꯩꯗꯅ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯁꯤ ꯅꯨꯃꯤꯠ ꯊꯕꯛ ꯇꯧꯔꯅꯤꯀꯣ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯃꯥꯁꯦ ꯃꯄꯥꯟ ꯂꯝꯒꯤ ꯑꯦꯅꯤ ꯐꯣꯔꯦꯟꯅꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯨꯝꯕꯥꯏꯒꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯔ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ ꯑꯃꯗ ꯃꯥꯁꯤ ꯅꯨꯡꯁꯤꯗꯅ ꯃꯌꯨꯝꯁꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯅꯪ ꯑꯗꯨꯗ ꯌꯥꯒꯗ꯭ꯔꯥ ꯃꯩꯇꯩ ꯅꯨꯄꯥꯗꯦꯅ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯗꯨꯗꯤ ꯑꯩꯗꯤ ꯏꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯌꯣꯛꯈꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ ꯄꯥꯏꯂꯣꯠꯇ ꯑꯣꯏꯒꯦꯔꯥ ꯗꯣꯛꯇꯔꯗ ꯑꯣꯏꯒꯦꯔꯥ ꯀꯦꯕꯤꯟ ꯀ꯭ꯔꯤꯗ ꯑꯣꯏꯒꯦꯔꯥ IAS ꯑꯣꯐꯤꯁꯥꯔꯗ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩꯗꯕꯨ ꯀꯔꯤ ꯋꯥꯠꯀꯦꯕ ꯑꯗꯨꯒꯤ ꯅꯣꯏꯅ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯍꯥꯏꯒꯦꯕꯀꯣ ꯅꯣꯏꯅ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯦ ꯍꯣꯏ ꯅꯣꯏꯕꯨꯗꯤ ꯅꯣꯏꯒꯤ ꯁꯥꯒꯩ ꯖꯥꯠ ꯑꯣꯟꯈ꯭ꯔꯅꯦꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯅꯪꯒꯤ ꯅꯔꯣꯟꯗꯣ ꯉꯥꯡꯕ ꯉꯝꯗ ꯂꯦꯟꯈꯤꯗꯣꯏꯅꯦꯕ ꯃꯤꯒꯤ ꯃꯔꯣꯟꯗ ꯑꯦꯗꯞ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯅꯣꯏꯗ ꯀꯌꯥꯝ ꯌꯥꯝꯅ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯛꯀꯅꯤ ꯌꯦꯡꯉꯣ ꯑꯗꯒꯤ ꯃꯤꯔꯝ ꯍꯥꯏꯗꯨ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗ ꯂꯥꯛꯄ ꯄꯥꯛ ꯌꯥꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯗꯨ ꯑꯣꯏꯒꯗꯕꯅꯤꯅ ꯃꯤ ꯑꯁꯣꯝꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯈꯥ ꯄꯣꯟ ꯂꯩꯒꯗꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯤꯒꯤꯗꯤ ꯃꯄꯨ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯏꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯅꯁꯥꯒꯤ ꯅꯔꯣꯟꯗ ꯉꯥꯡꯒꯅꯤ ꯅꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯌꯣꯛꯈꯠꯀꯅꯤ ꯈꯨꯗꯤꯡꯃꯛ ꯐꯔꯛꯄꯗ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯃꯍꯤ ꯇꯣꯠꯄꯁꯨ ꯄꯥꯝꯗꯦ ꯁꯨꯝ ꯆꯥꯕꯗꯨꯗ ꯁꯤꯒꯤ ꯅꯣꯏ ꯀꯥꯡꯁꯣꯏꯁꯦ ꯁꯤ ꯍꯛꯆꯥꯡ ꯁꯣꯏꯗꯣꯏꯅꯤ ꯆꯥꯕꯁꯦ ꯊꯥꯎ ꯆꯥꯗꯕꯁꯦ ꯆꯥꯛ ꯄꯣꯔꯦꯒ ꯀꯩꯝ ꯍꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯝꯃ ꯍꯥꯞꯆꯜꯂꯨꯔꯦ ꯆꯥꯞꯆꯜꯂꯨꯔꯦ 3 ꯁꯨꯔꯕꯅꯤꯅ ꯉꯁꯤꯗꯤ ꯈꯔ ꯐꯨꯊꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯁꯥ ꯉꯥꯍꯥꯡ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯆꯟꯅꯃꯤꯅꯁꯨ ꯑꯩꯗꯣ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯕꯥꯗꯕꯨ ꯑꯩ ꯑꯃꯨꯛ ꯍꯪꯉꯛꯑꯦꯕꯀꯣ ꯅꯪꯒꯤ ꯋꯥꯔꯤ ꯏꯆꯟ ꯅꯨꯃꯤꯠꯒꯤ ꯀꯣꯏꯁꯟꯅꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯅꯤꯉꯣꯜꯅꯤꯗꯅ ꯅꯤꯉꯣꯜ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯦꯕ ꯕꯣꯅꯤꯌꯝꯒ ꯅꯪꯒ ꯑꯩꯈꯣꯏ ꯃꯥꯒ ꯈꯛꯇꯪ ꯂꯩꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯆꯠꯈꯤꯕꯁꯦ ꯅꯪ ꯀꯩ ꯐꯥꯎꯅꯤ ꯅꯈꯣꯏ ꯆꯠꯈꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯃꯤꯁ ꯑꯣꯏꯒꯗꯣꯏꯁꯦ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯝꯕꯗ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯦ ꯉꯁꯥꯏꯒꯤ ꯅꯈꯣꯏ ꯂꯩꯗꯣꯏꯁꯦ ꯑꯔꯥꯞꯄ ꯃꯐꯝꯗ ꯅꯠꯂꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯗ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯅꯛꯄꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯎꯅꯤꯡꯕ ꯑꯗꯒꯤ ꯏꯆꯥ ꯏꯁꯨ ꯎꯅꯤꯡꯕ ꯃꯇꯝꯗ ꯐꯠ ꯆꯠꯂ ꯎꯅꯕ ꯉꯝꯕ ꯅꯣꯏꯁꯨ ꯐꯠ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕꯅꯤꯅ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯕꯗꯣ ꯈꯔꯗꯤ ꯋꯥꯠꯀꯅꯦꯕ ꯑꯗꯨ ꯅꯣꯏꯅ ꯂꯝ ꯑꯔꯥꯞꯄꯗ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏ ꯅꯈꯣꯏꯅ ꯊꯥꯗꯣꯛꯑ ꯂꯥꯛꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏ ꯏꯆꯥ ꯑꯅꯛꯄꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡ ꯂꯩꯔꯦ ꯁꯤ ꯕꯕꯥ ꯍꯣꯏ ꯆꯧꯒꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯅꯤ
ꯍꯥꯏ ꯂꯥꯛꯄ ꯌꯥꯏ ꯑꯩꯁꯨ ꯏꯆꯥꯁꯤꯡ ꯃꯅꯥꯛ ꯆꯧꯀꯦ ꯎꯝ ꯄꯨꯡꯈꯥꯏ ꯄꯨꯡ ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏ ꯈꯨꯗꯤꯡꯃꯛ ꯐꯩꯗꯅ ꯎꯝ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯊꯪ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯑꯒꯦꯀꯣ ꯎꯝ ꯑꯣꯕ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯅꯌꯥ ꯑꯣꯏꯗꯧꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯁꯨꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯪꯗꯣꯛꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯀꯔꯤ ꯒꯨꯟ ꯆꯦꯜꯍꯟꯕ ꯄꯥꯝꯃꯤ ꯏꯆꯟꯅꯨꯄꯤ ꯏꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟꯗ ꯃꯈꯣꯏꯗ ꯆꯦꯜꯍꯟꯕꯅ ꯄꯥꯝꯃꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯒꯗꯕꯁꯤꯡꯗꯣ ꯃꯈꯣꯏꯗ ꯃꯦꯟꯇꯦꯟ ꯇꯧꯕ ꯄꯥꯝꯃꯦ ꯑꯍꯦꯟꯕ ꯑꯗꯨꯗ ꯀꯩꯁꯨ ꯄꯥꯝꯗꯦ ꯃꯤ ꯑꯃ ꯑꯣꯏꯕ ꯃꯁꯥ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯦ ꯃꯁꯥꯁꯦ ꯊꯕꯛ ꯑꯆꯥꯎ ꯄꯤꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯥꯗ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏ ꯅꯝꯕꯔ 1 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯖꯣꯕ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁ ꯑꯣꯏꯕ ꯌꯥꯏ ꯃꯗꯨꯗ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯂꯣꯏ ꯐꯪꯅꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯖꯣꯕ ꯑꯗꯒꯤ ꯃꯁꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯖꯣꯕꯇ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯃꯦ ꯑꯩꯒꯤ ꯃꯥꯔꯛꯁꯦ ꯑꯗꯨꯒꯨꯝꯕꯗ ꯑꯇꯩ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯀꯩꯅꯣ ꯇꯧꯔ ꯆꯥꯕ꯭ꯔꯥ ꯌꯨ ꯊꯥꯖꯥꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯛꯀꯗꯣꯏꯅꯦ ꯑꯣ ꯑꯩ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯁꯨ ꯌꯥꯗꯦꯕ ꯅꯤꯁꯥ ꯆꯥꯕ ꯌꯥꯗꯦ ꯅꯤꯁꯥ ꯄ꯭ꯔꯁꯥ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯑꯗꯣ ꯌꯥꯗꯦ ꯃꯥꯁꯦ ꯑꯦꯖ ꯑꯦ ꯍꯦad of the ꯐꯦꯃꯤꯂꯤ ꯑꯣꯏꯔꯛꯄꯅꯤꯅ ꯃꯥꯒꯤ ꯔꯣꯜꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯅꯤꯁꯥ ꯆꯥꯕ ꯌꯨ ꯊꯛꯄ ꯒꯟꯖꯥ ꯊꯛꯑꯗꯤ ꯀꯃꯥꯏꯅ ꯃꯥ ꯃꯦꯟꯇꯦꯟ ꯇꯧ ꯉꯝꯗꯣꯔꯤ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯔꯝꯒꯅꯤ ꯊꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯇ ꯇꯣꯛꯑꯦ ꯑꯗ ꯃꯤ ꯅꯨꯡꯁꯤꯜꯂꯔꯣꯏ ꯂꯩꯀꯥꯏ ꯃꯤꯋꯥ ꯇꯥꯔꯛꯑꯅꯤ ꯌꯥꯝꯃꯛꯑꯅꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯦꯁꯇꯤꯖ ꯃꯥꯡꯉꯛꯑꯅꯤ ꯅꯣꯏ ꯅꯆꯥꯅꯁꯨ ꯏꯖꯠ ꯂꯣꯏ ꯃꯥꯡꯉꯛꯑꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯐꯕꯗꯤ ꯑꯣꯏꯗꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯅ ꯆꯨꯔꯨꯞ ꯕꯦꯔꯤ ꯀ꯭ꯋꯥ ꯆꯥꯗꯅ ꯇꯧꯗꯕꯒꯤ ꯅꯈꯣꯏꯁꯦ ꯃꯤꯅ ꯏꯖꯠ ꯇꯧꯔꯤꯅꯦꯕ ꯆꯨꯝꯃꯦ ꯆꯨꯝꯗ ꯑꯩꯈꯣꯏ ꯕꯥ ꯑꯩꯈꯣꯏ ꯕꯥꯗꯤ ꯀꯩꯝ ꯆꯥꯗꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯄ꯭ꯔꯥꯎꯠ ꯑꯣꯏꯕꯗꯣ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯔꯁꯨ ꯀ꯭ꯋꯥꯐꯥꯎꯁꯨ ꯆꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯥꯏꯌꯦꯕ ꯁꯤꯝꯄꯜ ꯑꯣꯏꯔꯗ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤ ꯈꯣꯏ ꯑꯗꯨꯝ ꯇꯥꯕꯗꯀꯣ ꯑꯁ ꯑꯩꯈꯣꯏ ꯕꯥꯗꯣ ꯁꯨꯃꯥꯏꯅ ꯌꯨ ꯉꯥꯎ ꯍꯜꯂꯛꯑꯦ ꯍꯥꯏꯗꯤ ꯇꯧꯔꯛꯑꯦ ꯑꯁ ꯌꯥꯝ ꯇꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯇꯤꯟꯅꯕ ꯀꯥꯟꯗ ꯑꯗ ꯑꯩꯈꯣꯏ ꯕꯥ ꯀꯩꯝ ꯇꯧꯗꯕꯅꯤꯅ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯎꯠ ꯐꯤꯜ ꯑꯣꯏꯖꯥꯅꯤꯉꯣ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯖꯥꯅꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯀꯅꯥꯏ ꯃꯆꯥꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯣꯖꯥꯖꯣꯏ ꯃꯆꯥꯅꯦ ꯍꯥꯏꯔꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯒꯤꯗꯁꯨ ꯀꯩꯒꯨꯝꯕ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯩꯈꯣꯏ ꯑꯣꯖꯥꯖꯣꯏ ꯃꯆꯥꯅꯦ ꯑꯣ ꯃꯄꯥꯗ ꯐꯕꯅꯤꯅꯦ ꯐꯕ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯊꯧ ꯃꯇꯤꯛ ꯆꯥꯅ ꯏꯁꯥꯅ ꯇꯧꯖꯩ ꯐꯖꯅ ꯑꯗꯨꯗꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕꯅꯤꯅ ꯁ꯭ꯀꯨꯜꯗꯁꯨ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯗꯨꯒꯤ ꯃꯆꯥꯅꯦ ꯑꯗꯨꯒꯤ ꯃꯆꯥ ꯑꯃꯁꯨ ꯐꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯠꯇꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯅ ꯉꯥꯎꯁꯤꯟꯅꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁ ꯃꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤꯗ ꯃꯣꯏꯁꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯔꯨꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯥꯛꯑꯦꯕ 이 와인. 삽수로 젤레. 면 옥나봐. 오해 잘. 오해 돼. 아니 짝시 새끼랑 하고 새끼랑 합해봐. 누이네봐. 어디야? 가서디 면 그 바다 바한데 사티바 한전 그래. 아도 마동 따고 좀 그 바가 좀 남게 보고. ꯑꯗꯣ ꯍꯥꯏꯔꯒ ꯃꯌꯥꯝꯒꯤꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯕꯨ ꯁꯥꯊꯤꯕ꯭ꯔꯣ ꯑꯩꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯔꯤꯗꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯈꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯇꯥꯕꯤꯕ ꯃꯌꯥꯝꯁꯤꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯌꯨ ꯂꯧꯁꯤꯟꯕ ꯌꯥꯗꯕ ꯂꯩꯔꯒꯁꯨ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯤꯅꯤ ꯑꯗꯣ ꯈꯪꯅ ꯎꯅ ꯃꯤ ꯇꯧꯕ ꯉꯝꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯔꯤꯃꯈꯩ
ꯀꯩꯅꯣ ꯍꯦꯗ ꯑꯣꯐ ꯗ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯏꯁꯥꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕ ꯆꯥꯡꯗꯣ ꯑꯗꯨ ꯇꯧꯕ ꯉꯝꯅꯕ ꯇꯧꯕ ꯉꯝꯖꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯡꯁꯨ ꯑꯩꯅ ꯇꯥꯔꯒ ꯃꯈꯣꯏ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯕ ꯄꯦꯟꯗꯕ ꯑꯗꯨꯝ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯤꯒ ꯏꯆꯥꯁꯤꯡꯒ ꯇꯧꯔꯒ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯌꯨ ꯃꯊꯪ ꯍꯥꯏꯗꯤ ꯏꯟꯂꯦꯁ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯔꯤꯕ ꯃꯈꯩꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯥꯗ ꯍꯪꯉꯤ ꯈꯣꯠꯂꯦꯅ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯀꯥꯏ ꯈꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯀ ꯌꯥꯝꯅ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯍꯧꯅꯀꯣ ꯑꯩꯈꯣꯏ ꯕꯥꯒ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯒ ꯀ꯭ꯂꯥꯁ 11ꯒ 10 ꯂꯣꯏꯔꯛꯄꯒꯤ 10ꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯏꯅꯛ ꯅꯛꯅ ꯇꯝꯃꯦꯕ 11ꯗꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯦꯛꯁꯔꯁꯥꯏꯁꯇ ꯒꯥꯔꯤꯗ ꯇꯝꯗꯣꯏꯅꯦ ꯈꯪꯕꯩ ꯕꯕꯥꯅꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯏꯗꯤ ꯀꯣꯏꯅꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯈꯣꯏꯗꯁꯨ ꯁꯣꯏꯈꯤꯗꯅꯕꯅꯀꯣ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯉꯥꯡꯈꯩꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤꯗ ꯁꯤꯅꯤ ꯑꯩꯅ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯒꯤ ꯋꯥꯔꯤꯗ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯄꯣꯛꯄ ꯕꯕꯥꯁꯦ ꯌꯥꯝ ꯏꯁꯇ꯭ꯔꯤꯛꯅꯦꯁ ꯑꯣꯏꯕ ꯌꯥꯝ ꯏꯁꯇ꯭ꯔꯤꯛꯅꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯋꯥ ꯍꯪꯒꯅ ꯉꯥꯡ ꯌꯥꯄꯣꯟꯇꯦ ꯃꯥ ꯉꯥꯡꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯤꯅ ꯉꯥꯡꯖꯗꯕ ꯍꯥꯏꯇꯥꯔꯦ ꯕꯕꯥ ꯁꯤ ꯀꯣꯂꯦꯖ ꯇꯝꯒꯦꯅ ꯍꯥꯏ ꯉꯝꯖꯄꯣꯟꯇꯦ ꯑꯗꯒꯤ ꯁꯤ ꯁ꯭ꯀꯨꯜꯗ ꯇꯝꯖꯒꯦ ꯍꯥꯏ ꯉꯝꯄꯣꯟꯇꯦ ꯃꯥꯅ ꯇꯝꯃꯣ ꯍꯥꯏꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯆꯠꯇꯣꯔꯤꯅꯤ ꯑꯗ ꯃꯣꯏꯅ ꯂꯧꯔꯤꯕ ꯁꯕꯖꯦꯛꯇꯣ ꯂꯧꯗꯣꯏꯅꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔ ꯌꯥꯝ ꯄꯥꯝꯃꯦꯕ ꯅꯍꯥꯟꯋꯥꯏ ꯀ꯭ꯂꯥꯁ 10ꯒ ꯇꯝꯃꯛꯄꯩꯁꯦ ꯑꯗ ꯑꯩꯅ ꯕꯕꯥ ꯑꯥꯔꯠꯁꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯥꯔꯠꯁ ꯂꯧꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯁꯥꯏꯟꯁ ꯂꯧꯒꯗꯕꯅꯤ ꯁꯤꯅꯤ ꯋꯥ ꯑꯅꯤꯔꯛ ꯊꯣꯛꯅ ꯉꯥꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯥꯏꯟꯁ ꯂꯧꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯗꯨꯒꯤ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗ ꯑꯗꯨꯗꯩ ꯊꯝꯅꯤꯡꯗꯕ ꯃꯣꯏꯅ ꯄꯥꯝꯕ ꯑꯣꯄꯤꯅꯤꯌꯟ ꯑꯩꯉꯣꯟꯗ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯃꯣꯏ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯈꯣꯠꯅꯤꯡꯉꯤꯕ ꯃꯣꯏꯗ ꯀꯣꯏꯗꯅ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯑꯁꯤ ꯍꯥꯏꯗꯅꯁꯨ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯐꯖꯅ ꯇꯧꯋꯦ ꯉꯁꯤꯐꯥꯎꯗ ꯃꯣꯏ ꯔꯦꯁꯄꯦꯛ ꯇꯧꯗꯕ ꯌꯥꯎꯗꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯊꯝꯖꯔꯤ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯀꯣꯏꯅ ꯑꯗꯨꯝ ꯑꯗꯣ ꯑꯅꯝꯕꯅꯁꯨ ꯅꯦꯝꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯅꯝꯕꯅ ꯅꯦꯝꯕ꯭ꯔꯥ ꯃꯃꯥꯅ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯗꯕꯗꯣ ꯑꯣꯏꯕ ꯑꯅꯝꯕꯅ ꯃꯄꯥꯗ ꯍꯥꯏꯗꯤ ꯀꯣꯏꯕꯗꯣ ꯌꯥꯝ ꯀꯣꯏꯒꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯍꯥꯏꯗꯤ ꯅꯣꯏꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯗꯨꯗ ꯌꯥ ꯇꯥꯔꯗꯤ ꯅꯣꯏꯅ ꯍꯥꯏ ꯋꯥꯗꯨꯗ ꯄꯣꯏꯟ ꯌꯥꯎ ꯇꯥꯔꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯣꯝꯒꯤ ꯌꯦꯠꯊꯪꯗ ꯂꯩꯔꯤꯁꯦ ꯗꯣꯛꯇꯔ ꯄꯥꯝꯃꯦꯕ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯗꯣꯛꯇꯔ ꯅꯝꯐꯨꯗ ꯇꯝꯍꯟꯕ ꯌꯥꯏꯑꯕ ꯃꯣꯏ ꯁꯦꯂꯦꯛꯁꯟ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯃꯄꯥꯟ ꯊꯥꯔꯒ ꯑꯦꯅꯤꯋꯦ ꯃꯥ ꯇꯝꯍꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯥ ꯗꯣꯛꯇꯔ ꯑꯣꯏꯕꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯃ ꯗꯣꯛꯇꯔꯅ ꯑꯃ ꯑꯣꯏꯔꯛꯄꯅꯤꯅ ꯃꯥꯏ ꯋꯥꯈꯜꯅ ꯁꯤ ꯄꯥꯏꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯒ ꯃꯥꯏ ꯄ꯭ꯔꯣꯐꯦꯁꯟ ꯆꯥꯟꯅꯔꯣꯏꯗꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝ ꯂꯩꯀꯣ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯞꯁꯟꯗ ꯆꯪꯈꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯃꯁꯥꯅ ꯉꯁꯤꯐꯥꯎꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯗꯕꯗꯒꯤ ꯑꯉꯥꯡꯈꯩꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯃꯥ ꯑꯄꯥꯝꯕꯅꯤ ꯆꯠꯍꯜꯂꯤꯁꯦ ꯃꯥ ꯑꯄꯥꯝꯕ ꯏꯟꯕ ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥꯗ꯭ꯔꯦ ꯃꯣꯏꯁꯨ ꯋꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯁꯨ ꯃꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯥꯟꯅꯕ ꯌꯥꯎꯔꯝꯒꯗ꯭ꯔꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯕꯥ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯥ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯕꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎ ꯇꯥꯔꯗꯤ ꯍꯦꯟꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯦꯟꯅ ꯁꯤꯌꯔ ꯇꯧꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ